Pauche Yumpham oiba maroiba pau kharab de taujari. Airport thunglakhiba ani positive oirmle. India ki state khara da COVID-19 positive oiba ki sang wangkhalakpadagi state khara dagi. Manipur da sanglakpa Mioi sing tangai fadana airport da RT-PCR test tauba hawan kharaba tungda. Nongthak lambi da lakpa Mioi ani ngasi COVID-19 positive oiba thengnare. Medical Directorate taki fangba paugi matungina. Hairiba Mioi ani asi tha asigi ani da Indigo ki flight number 6E6181 da thunglakhiba haire. Makhoi ga nakna flight adugi row number 4 dagi 10 da tongminrakhiba passenger singla district surveillance officer natragana COVID command control room ki telephone number 180034538818 da bau phauraknar ba khangalakle. Amrom da Manipur da Houkhre pung kunmari asigi manung da Mioi nipan dawna COVID-19 positive oiba thengna duna. Haujik phobada state asida laichat asi positive oikiba apunba mising lising kunmapan samri kulhumdo Youkhre. Loinana active case humpuga mathoida leiri haina COVID-19 command control room dagi thadorokpa cherol amana khangalakle haire. Cherol asigi matungina dawna positive oiba thengna khrapasing adu rims dagi ahum janims dagi ahum amade babina diagnostic dagi anine. Haujik phobada positive oiba thengnari apunba mising lising kunga mapan samri kulhumdoi asigi manungda lising kunga manga sapan humpudara taret na general population dagene. Loinana lising ahum sabri nifuga tarukna CAPF ke personal sengne. Nauna positive oiba thengnari ba civilian nipan adu Imphal East dagi ahum, Imphal West dagi ahum Sosanpur dagi ama amade Youkhre dagi amane. Makhoi ga nakna basing khongol liba amade makhoi gi laifam sing containment area oina lauthopu ithabak paikhat pa Houkhre aina pawasina makadare. State asida COVID-19 positive oiduna leiramba Mioi taret anaba faraduna amade quarantine tawbagi matam suraduna haugiba pung kunmari asigi manungda discharge tawkhiba ga loinana. Hauju phobada laichat asi naruga phagalakraba apunba mising Lising kun ganipan chamapan marfu ganipan jautuna phagalak bagi chang chada 98.52 Youkhre. Nauna discharge tawkhra basing adu CAPF ke personal ama home isolation dagi ahum sija hostel dagi ama amadi RD wing dagi anini haire. State asida ngasigi oina BRDL dreams da sample chahunga kun taret Jenems da sahamaga marfu ganipan district khudimaki antigen test samri humpuga mathoi Babina Diagnostics the Samba Humdraganipan Raz Medicity Kulumdoi, Caesar Hospital the Kuntraganipan at a private hospital sing the Samba Humdraga Humdoi Puna sample listing about Humar Fuganipan. Test of the House of Power State as the test of upon the sample Masing, Lag Maga listing Marfu Sadi Humpugama Youkhre Aire. Manipur the Nasi COVID-19 positive poison Mioi Amata Sikhiba Leite Maramasna, state the Sida Leichet as positive poison Lake Deba missing, Sahum Humpudara Marida Adumak Leire Aire. Charagasida Manipur ki tokan ba vaccination center sing dangarang Mioi samapan chumna amma COVID-19 kautungna vaccine kapkhiba galoidana haujuk phobade state asida vaccine kapkhiba apun ba mising lising marfu daret chatruk ni fuga mathoi Youkhre haina serolas na makhatana khangadakle atopa pau amadana Mioi ahum Miyam mamangda phi thok-hnduna Mioi ahum Miyam mamangda phi thok-hnduna check toukhre drug season madagi thaduktuna bahusage punsida halaktona leiriba Mioi ahumbo Imphal East ki manung chanba mongjam daliba realize rehabilitation center gi staff amadi member kharana Mioi bagi hak khongjang naduna Miyam mamangda phi thok-hnduna masa drug jawbra haina check toukhre haire thawdorasi aukiba March 13 gi nungthil pung bari ma khairum tarakpa adwaida Senapati district ki kaubru lekha da thokebane hariba Mioi ahum asida yauksang koiruraga halakpagi lambi da makhoibo rehabilitation center adugi member sing aduna maram amata pidana khamduna lambi mayada da Jawbra haiduna check tawba haurakibane Porit khawda drug jawba thengna dabadagi mafum adumakta da nampuda makoina chet chariba phirol sing thok-hnduna check tawkibani loina makhal amadagi drug phangdabadagi makoiba thadorakibani haire hiram masigi matang da si khaisam thong hodam leirak masinda leiba community network for empowerment CONE gi office da pangthokiba pawgi mifam amada victim oiraba Mioi ahum adugi manungda amana haike makoibo hana drug sinarami haiba khangba Rehabilitation Center gi staff amadi members in Makhoibu Nampu the Thong adu Satan Gibane. Asigumba Mioi bagi hak khongjang na bagi thong asi matungda amu khana sathabigano. Thong asibu sathaliba realize rehabilitation center gi staff amadi members in Bumari Linabo authority sing na haksin halobaga loidana. Makhoi gi mathakta akan be action lokhatpiu aike. Paumi sing unab adu da saruya kiba drug user Federation for Human Rights and Justice ki convener Salam Barni aike. Thokiba thawdok aduga mari lenet victim sing asina complaint torpadagi
Federation asigi mihut arang realize rehabilitation center asida chatuna center asigi official sing unaki thokiba tawdu adugi matang do official sing aduda Federation gi maikedi karamna thokibano hangbada maram chaba pakum amada pirakide loina na thawong atu basa thagiba rehabilitation center adugi staff amadi members in makoi gi maral jasage magna makha taratun aiki hariba rehabilitation center asi mai ka ba drug sinaba mioi singbo masa amadi ibung manung gi aba yauduna layeng bagi mingda sel logdra center aduda thammi haiba khangba ngamke loina na center aduda layeng na ba leiriba mioibo phuwa chaibada sinaba chai kya amasu leiramba thengna ki haire asigumba mioi bagi hak khongauna bagi thong asi lamdam asigi mafam gyada leiriba rehabilitation center singi member sing na sathabigano karigumba chathaba thengna rabadi mari leinaba authority singi mateng loduna center thingjan bagi khongjong phawpa lokhalakani ana suphangna makhachana phangdoke Adopa pau amadana Myanmar gi lanmina misam Miyam ot nei bajaning de UFM Saliba sesat asigi February amadagi Myanmar gi democratic government ba military ku tawsindana lanmina lengak paina ba honarakpa amadi misam Miyam ba hojak phawpu ot nei badana tana mioi ke amma kaptana har ki bagi thong adu akan bapong de janing de loinana athoba matamda jonglol na riba lebak sing miyang sangbi kadabani aina United Front Manipur gi chairman sapam samungong da phangdokre Wafam masing asi Manipur Press Club da bangthoki ba paumi sing una bagi thoram amada United Front Manipur gi chairman sapam samungong na phangdoki bane magna makatana ai democratic government halakhan gada bane amade lanmina nampu safu da lengak paina ba honari ba adu yaroi haina ihau hori ba mioi chakya ama lanmina kaptana harki ba asi mioi bagi lisat natte hing bagi hak khongkau na bane marmasina marwena South East Asia ki Myanmar ga jumlo nariba India jauna Indonesia Laos, Cambodia, Thailand, Malaysia, Philippines, Nepal, Bhutan, Sri Lanka, amadi Bangladesh na sing balibak sing na kudak tamiyang sanggadabane. Nagalambaromda Myanmar gi wariba pibam asida United ki member state sambaga marfudra humdoina. Tumina laysan ba asi angak papawe. UN ki International Court of Justice na lengak aduna sathriba lanmi ki kain ba thong sing adu yangsin pham thoge. Houkhre kumjali sing amaga sa polo humraga mathoida Pakistan dagi Bangladesh khaidok pagi ihoda Pakistan gi lanmina misam Miyam ot nairakpada India government na tumina laikhida bane Myanmar asiju India ka tana thana ba yaroidaba lebaga ma oiba maram da lebak adugi Miyam na thingnariba awaba sing adudagi ngakthok pinanaba India na hona gadabani amadi Miyam gi hingbagi hak ngak senanaba honabada lebak bumbara biyang changbi aina sapam samungona makhatana phangdokhe makatarakba pauda military gi namthabagi mayukta Myanmar da Miyam na protest tawkhre Maga Hatkhre punna sikhiba samga yakai gatare Youkhre Myanmar gi democratic oina khankiba Miyam gi lengak ong san chu china lusing balengak adu military na thuwai dona somnam da lengak paisin kiba February ambagi matung tagi hausuk phawada sikhiba mi gi masing samga yakai gatare Youkhre military lengak ki mayukta makhata na janing da phongdokpa awang ba thaki lusing ba kun amagasu phanar bagi arrest warrant sing thokiba adu gi mayukta janing da phongdokhiba sing Namthanaba military na khonaraki batangarang thangjina mitta jamdrabada mi banga amagasu military na Hatkhre namit khudingi sayul kya protest tawrki baleba kasi ki mai thangbat town Monyuada security force na jamdrabada mi mari kaptuna Hatkhre amasung mi camera sohankre makoina stun grenade sig amasung nawai maruk round camera leptana kaptuna Khongjang singsileba Miyam da attack tawrki aina maming phongtok ning da pami anina messaging app amagi khutangda pawi agency Reuters ta phongtolke Khathangba town Thaton da military miui amusu nongmai na kaptuna Hatkhre mai thangba town Bagoda su police na nongmai kapkhe Myanmar gi ani suba city Mandalay amusung Pakan ko awang thangba town da su protesting pangthokhe sigibasing aduna hingsa thoknarba insin ki aina military na phongtokhe military ku adugi matungdagi angang ni fuga taruk yauna mioi sangwa yankhai security force na nongmai na kaptuna Hatkhre ana thangjana mita statement amada activist group Assistance Association for Political Prisoners na haike Reuters ta tharakba audio message amada protest lusing ba Tiger sanamasi afaba amasung pataba aniki lantheng amani aina kanna thajabagam Miyamna namit khudingi oiba protest tawri aike Laibak Miyamna khankiba Nobel Peace Prize phangkraba Aung San Suu Kyi government adu military na thugai kiba matungdagi sikhiba musang phakiba sing parik chumba thogdok sing yangchiliba activist group amu oiriba Assistance Association of Political Prisoners na punna sikhiba masing samga yankai ka taret chore na phangdokre maragasi da ngasi nomasing numitta Myanmar da somnam gi military lenga ki mekta leiba sing February amagi ku adugi matungda sikhiba sing ningsing na balebak asigi mafum kya da bidang da candle thandu na kholau sing loinana yerum sing da picture sing loinana thagat tuna military
leigak janingdaba phongdokhre ngasi nongmaijing numitta kasin state amasung leibak segi konung nepura da military leingak ki forcing na yamdrabada mioi ani domaina kaptuna Hatkhre aina mafam adugi mioi sing amasung relief workers sing phongdokhre India da ani sibo wave oina COVID-19 chandopagi sang wangkhalakle Maharashtra da lockdown thamba Houkhre Houkhre sahi lising ani taraga mapangi aroiba saruk tagi sandokpa aurake ba COVID-19 gi laichat na leba kasida tamthina sogan dona bisi mina kyamrom thokan kharbasu kumja lising ani konge November thadagi laichat asigi phibam khara makhai sa pharurabani adubo haujik ani sibu wave oina leba kasida laichat asi sandorak padagi sang lepa leitan wangkhalakle Houkhre pung konmari asigi manung da leba kasida nauna mioi lising marfudra humdoi sani ni phugam bapan positive oiba thengna tuna haujik phawada laichat asi positive oikiba apun bamising Kodi amat lakun gamari lising mafu gamaga sangwa sukna mapan Youkhre loinana nauna mioi changwa taraga humdoi laikhidaba ga loinana laikhidaba migi masing chu lakhamba ga lising umbu gamari sadruk kulumdoi Youkhre and health ministry dagi phangba pau amana are laibaga sigo ina Maharashtra Kerala Chhattisgarh Madhya Pradesh Gujarat Punjab Rajasthan Haryana amadi Tamil Nadu na chingba state ching asida laisa dasi chandruk pi chang anga ko phangna wangkhalagle Maharashtra khakta da Houkhre pung kunmari asigi manung da mioi lising ni phugi madakta positive oiba thengnare oirakle ba phibam masigi yenglaga state government lagle ba irai numiki numidang pung ni pantabadagi horaga mathangi ningthauga numit ki ayu pung 8 phawba state pumba total lockdown thamle and state asigi minister nawak malina phongdokhre lockdown manung asida essential service singi di komthokani hari masida sunatan state asida hanadagi salaiduna lagle ba night curfew sumadam sangdoktuna numidang pung nipan dagi ayu pung 8 phawba salai ragane masida kanglol ngata ba mioi sindagi fine oina lupa changwa lokatkani aire aroi content singa sigi baro iba pau khara asi pau dam jariba Manipur local news YouTube channel amadi Facebook page asidagi yang biri popuna mak pathaga jari channel asina tom da kanara badi subscribe to bidi basna subscribe to biram loinana like and share to busuka bi kanu puna mak pu amaka hana thaga jari